Kuki Lanni Hairiba Asi Kuki Lan Natte Achouba force Amana Makhoigi Marumda Leiraga Manipur THUGAINABA MEETEI MUTHATNABA CHATHARAKPA Lanni HAINA UNLF की HANNAGI chairman NINGTHEMCHA SANAYAIMA Elias RK MEGHEN PHONGDOKHRE वाफमसी चही तरेक खुंताकपा निंगसिंग थौरंगी मनुंग चन्ना चामगा हुंफुगा मापन सुबा बी टिकेंद्रजी की मपोक कुमुंगा मरी लेनना टिकेंद्रजी की मितम अमा त्रिपुरागी बामुचियागी मनुंग चनबा बेरेमुरादा माइखुम हांगदोकपगी थौरमदा फोंगदोखिबनी United People's Front Manipur Amadi Tripura Manipuri Student Youth Coordination Committee ga khutsan naduna maikhum hangdokpagi thorom adu pangthokhi maduda tikendriji ki mafamda hailai katuna amadi tumina leptuna ikai khumdaba utkhi amadi Manipur kananaba kholaw kayasu lawkhi madugi matungda guchamurada leiba panichai mandopta miyamgi oiba mifam amasu pangthokhi thorom aduda athoba mingthungleng oikhiba ningthemcha sanayaima Elias RK MEGHEN na hai Manipur CHATHARAKPA Lan Asi Manipur THUGAINABA MEETEI MUTHATNABA CHATHARAKPA Lanni ngasi Eikhoina Thengnariba Lan Asi chahi lising ani henbagi puwarida hinglakpa punsirol asida khwaidagi hena Eikhoida temshinarappa Lan amani haina lawba yai tanja asida MEETEI sing khaknatana Manipur da khundaminariba kanglu furu khudimak sogatminaduna apunbagi pangal sagatpa changi democracy nedi haiba democracy nedi nataba system asina MEETEI की थौना लिंजल चटनलोल अमदी मपांगल अदुबु थुगाइदुना सोंथहली मणिपुर थुगाइनबो होनरक्लिबा कया असिदा जापान कोरिया अमेरिका यावना इंडिया की वांगबदा लैरिबा MEETEI सिंगना पुनसिंदुना मणिपुर कननबा होटनबदा सरुक याफम थोई अखोई अमत्ता ओइना पुल्लबा मतुंगदा मणिपुर थुगाइनबो होनरक्लिबा कया लक्षिनबा ngamkani हाइखि थौरमदुदा त्रिपुरा असेंबली की MLA येलाम बिरजित UPF मणिपुर की प्रेसिडेंट एन रूपचंद्रा एडवाइजर खोमड्राम रतन W सेकेंड UCM की प्रेसिडेंट YK धीरेन इचल की प्रेसिडेंट टोंगब्रम इबेमचा निपको की प्रेसिडेंट ओइनाम प्रेमजित यावना मियोय कयासु सरुक याखि फुरुप अमोइबगी लिचत मटिंग केमथरकपा से ngasi multi party system multi party democracy की चनबा सेंबा system asina maram oiraga election matamda paisa mayam chaithokpa ade khoilamchat kem than ba adumba thabak tharang mayam chathana phim aduda akhoi naharo sing maroina ade akhoi nupi sing adum makhal election aduda lan madugi democracy oibagi aseng ba vote adu pihan bai mahutta paisa no wai chan chaithokpa adum phim da chatharakpa democracy ni haiba democracy aseng sakdam nataba adumba phim aduna akoise proof ama oibagi bangal yam sonda lakre adagi system asina puthorokpa corruption har bali pam orakre maduda akoi lisat yauddraba lamchat chumdraba aduma prom orekpodo maduna akoi yanglen saru thuderak aduma phim akoi mayunari